अहानबदा मरोइबा पाव नहासिंगदा शक्ति सिन्नबा हाइबसे मोदी गवर्नमेंट के ख्वाइदगी तंगाई फदबा थौदांगनी हाइना प्राइम मिनिस्टर मोदी ना फोंदोखरे। भारत की प्राइम मिनिस्टर ओइरंबा डॉक्टर मनमोहन सिंह ngarang दिल्ली की एम्स ता लेखिद्रे महाक चाही 32 सुग्रे। MHA na India amasung Myanmar lepak ani gi marida nauna protocol thamlakhiba asina tongan tongan ba mosing phongdoknarakli। JSC na ngasigi numidang wairam pung 3 tagi hayeng numidang wairam pung 3 fawba Manipuri ban lautokre। मणिपुर की चीफ सेक्रेटरी बिनेट जोशी डिपार्टमेंट ऑफ हायर एजुकेशन की सेक्रेटरी थौ पुखीबगा लोइनना मणिपुर की चीफ सेक्रेटरी सिनबा याना लेरुई अमदी सेल की डिमांड मरम ओइरगा मथौ तौबा ngamlaktre हाइरदुना लमसांग म्युनिसिपल काउंसिल की ऑफिस सोलोन करे। ममी टीवी की मणिपुरी पाउ मिएंग ताबिरम लिबा पाइ खुदिंगमक समिना ना तराम ओकचरी पाउ मिएंग तामिनरसी। मोदी सरकार की ख्वाइदगी मरु ओइबा मिएंग हाइबा ताराबदी नहासिंगबु शक्ति पीबा हाइबसिनी प्राइम मिनिस्टर नरेंद्र मोदी ना फोंदोखरे। न्यू दिल्ली की भारत मंडपाल दा पांगथोकपा बीर बाल दिवस थौरमदा वांगांगलदुना प्राइम मिनिस्टर नरेंद्र मोदी ना मखा तारादुना हाइखिबदा मालेंगी लेपाक कयाना इंडिया दा आशा अमगा लोइनना येंगलकले मसी नहासिंगी शक्ति ननी महाक नहाय लेंगाक ना पाइखलकलिबा थौरांगसिंग स्टार्टअप इकोसिस्टम स्पेस इकोनॉमी साना खोटनाबा स्किल डेवलपमेंट इंटर्नशिप स्कीम नसिंगबा असिना नहासिंगदा युमफम ओइरगा पाइखलकपनी अमदे मखोय सिंगबु खुदोंग साबा पिबिनबगीदमक्तनी प्राइम मिनिस्टर ना हाय ngasigi startup tagi science fauba sport tagi entrepreneurship fauba nahasinggi sakti dana anauba awonba ama purakle राजनीति दना याउद्रबा इमुंग मनुंगी नहा लाख अमा राजनीति दा याहोनबा हाइबसे माकी मंगलानि हाइरदुना प्राइम मिनिस्टर ना हाय थौरांग असी लाखलिबा चही 15 असीदा यामना मरु ओइबा अमगा लोइनना राजनीति दा अनौबा मिरोल अमा पुथोकनबगी दमक पाइखटपा कैंपेन अमनी। इंडिया दा प्रेसिडेंट द्रौपदी मुर्मू ना ngarang लेपाक असीगी अंगांग तरा तरेता प्रधानमंत्री राष्ट्रीय बल पुरस्कार खुसिनखरे मना असी अंगांग सिंह असी ना हाइथोय सिंथोइबा उत्पगिदमक तोंगान तोंगानबा कैटेगरी तरेता पीबनी। आर्ट एंड कल्चर थौना फबा इनोवेशन साइंस एंड टेक्नोलॉजी सोशल सर्विस स्पोर्ट अमसुंग एनवायरनमेंट की लमदा हाइथोय सिंथोइरबा स्टेट अमसुंग यूनियन टेरिटोरी 13 दगी खंगलकलबा अंगांग सिंगदा मना अदु खुसिनखिबनी। प्राइम मिनिस्टर नरेंद्र मोदी अमसुंग सेंटर की वुमेन एंड चाइल्ड डेवलपमेंट मिनिस्टर अन्नपूर्णा देवीना मना फंगलबा अंगांग सिंग उनदुना वरी सानकी उनबा अदुदा प्राइम मिनिस्टर ना हाय मना फंगलबा अंगांग सिंग उनदुना वरी सानबा असी अदुके मतिक नुंगाइबा पोई बाल पुरस्कार फंगलबा अंगांग सिंगबो पुकनिंग थौगटपा फोंदोकलादुना मखोइगी तुंगदा पांगथोकलकदबा थबक सिंगदा माइपाकपा ओइरसनु हाइना प्राइम मिनिस्टर ना फोंदोकी अंगांग सिंगा वरी सानबा अदुदा मखोइगी अनिंगबा अपांबा सिंग अदु प्राइम मिनिस्टर दा फोंदोकी। बनाने के लिए जीना है, जूटना है, जूझना है और विजयी होकर के निकलना है। परिवारजनों, आज भारत इंडिया के हानगी प्राइम मिनिस्टर ओइरंबा अमदे बेटरल कांग्रेस लुसिंगबा डॉक्टर मनमोहन सिंह ngarang न्यू दिल्ली दा लेखिद्रे माक मसागी सही 32 सुख्रे मनमोहन मसागी अनाबना मरम ओइरगा ngarang नुमिदांग पुंग 9 खरा हेलकपा अदवाइदा एम्स की इमरजेंसी डिपार्टमेंट पुखलखिबनी अदुबो माक नुमिदांग पुंग 9:50 रोम ताबा मतमदा हॉस्पिटल असिदा लेखिदबनी हाइरे। डॉक्टर मनमोहन सिंह ना इंग कुमजा 2002 दगे 2019 फाउबा इंडिया के प्राइम मिनिस्टर ओइरंकी महाकी पॉलिटिकल खोंगचत असे राज्य सभा दगे सही असिगी अप्रैल थागे अंगन सरुक्ता लोइसिनखिबनी।
बीभी नरसिम्हा रावना प्राइम मिनिस्टर ओइखिबा मतम इंग कुमजा लिसिंग अमगा चमापन मरिफु तरा माथोइदगी लिसिंग अमगा चमापन मरिफु तरा तरुक फाउबा मनमोहन सिंह फाइनेंस मिनिस्टर ओइखि महाक इंग कुमजा लिसिंग अमगा चमापन मरिफु तरा माथोइदा राज्य सभा की मेंबर ओइरखिबनी महाक लिसिंग अमगा चमापनगा मरिफु तरा निपान अमसुंग लिसिंग अनि मरीदा ऑपोजिशन लीडर ओइखि Ministry of Home Affairs MHA Government of India na tha kharagi mamangda India amasung Myanmar laipak anida leinaramba Free Movement Regime FMR haibadi laipak anigi miyoi singna border dagi kilometer tara taruk fawgi manungda sathok sasin tawba yahallamba adugi athingba thamlakraba matong MHA na amuk nawhona na anoba protocol ama semduna Myanmar amasung India ge citizen Singh na Indo-Myanmar border dagi kilometer tara dagi tara nakal ani makta satok sasin tawba yabagi khudong saba lahellagani haina lautorakpada laingak amadi state asigi civil society singna tongan toanwa moching phongdoknarakle Chief Minister N Birena Hiram asiga mari lainana phongdorakhibada MHA na FMR gi makhutta Mahutta hauzik nauna laukalakliba anauba protocol asi international norms ki matung inna state asida satnagani karigumba Myanmar national singna state asida chance harabade visa natraga passport paiduna formalities sing loiraba matung changba yagani masigidamang state government na center da araiba machinery sing sidinaduna Manipur da changlakpa Myanmar national sing laina masak khangtok na ba hotnabiyo haina haikhiba laikre hairi Amaromda Coordinating Committee on Manipur Integrity Kokomina Ministry of Home Affairs MHA na nauna lakwalak liba protocol haibadi Myanmar amasung India ga tainaba border dagi laipak ani asigi miyoi sing kilometer tara nakal ani makta chatnaba yahanbagi khongthang ase laipak laibak thibani haina phongdorakli Kokomina thador pasirol amada MHA na FMR chatna handraba matung Sambal lingchi na khadriba Manipur ga Myanmar ga tainariba border rongi Myanmar masa sing sanglakpa na hongna na amuk yahan kiba ase Manipur da thoklibe irang asi yengluragade yamna laibak thibani maramde Manipur da thoklibe irang asi Myanmaram dagi sanglakhiba sinkuki narco terrorist singna thokan khibani haiba center na khanglakpadagi FMR ase lakthokibani aduga Hauzik na hongna na FMR ga manaba mawongda anauba protocol semduna nakal ani makta kilometer taragi manung chathok chasen yahangani hariba ase central government na lawzakiba decision adu masana handok chabani haina lawe government gi senior official amada The Hindu pause da phongdorakibagi matung ina MHA na FMR lauthokre haina lauthokrabaso India amasung Myanmar laipak anigi bilateral agreement ase Ministry of External Affairs MEA involved tawba maramna MEA na FMR gi matangda kariguba notification amata thokiba laite hairi Salungphangi thagdokta laikhidraba Laishram Prem Singh Allies Prengi asi bahaksang senariba police personnel sing terminate tawraba matungda lauba loinana ngasi numidang wairam pung taruk tagi hayeng numidang wairam pung taruk fauba Manipur pumba total shutdown haina JAC na lauthokre Joint Action Committee Against the Killing and Arrest of 6 innocent village volunteers na December 15 gi nungthil pung amma taba matamda Amurizam Laikai Community Hall the Pangthokiba JSC gi executive meeting anmana warep ani lauki warep sing adudi haukiba December 13 da Salungphangi thagdokta laikhidraba Laishram Prem Singh Allies Prengi asi bahaksang January police personnel center me tawraba matung lauba loinena ngasigi numidang wairam pung taruk tagi hayengi numidang wairam pung taruk fauba Manipur pumba total shutdown tawba haina lepnaki adubu total shutdown aduda essential service sing di komthokani warep amana fakiba khun ngakpa taruk mak condition amata yaudana thadoraktaba tarabadi total shutdown matam sangdokpa haina lepnaki Haukiba December ki tang tara mari Salungphamda state force ki kutta laikhidraba Laishram Preman Allies Prem sahi tara taru kawal kunung dagi asumnaba Laishram Hamdadraba kun ngakpa nausi
मागी हुजिक मागी असी हक्चांग लौद्री अदुगा लोइना कोई खुन्ना को तरुक सी कोई मराम लेजद्रबा दुगुमबा खुन्ना को तरुकनी अदुना मराम लेजद्रबा खुन्ना को तरुक असी कंडीशन अमते याउदुना जेसीना थादोकि हाइदुना संगसिन थेरेपी बासुनबा खोंगमसिन अस्ट्रीका सरकारना सबसाबा रेस्पॉन्स पीदबना मरम ओइरगा लापिबा डिसेंबर की तांग कुनगा तरेट की नुमिदांग वायरम पुंग तरुक तगिना नोंगालपा डिसेंबर की तांग कुनगा निपान की नुमिदांग वायरम पुंग तरुक फावा अपुनबा मणिपुरी की ओइना शटडाउन देसिना कौजरे असुंबा शटडाउन असिदा एसेंशियल आइटम सिंग माइ सिंग रुसिप देव कर्मा लुहोंग कैहोंग सिंग ओइ कोनसिंजरोय लोइना असुंलबा मणिपुर पुंबगी कौजरीबा शटडाउन असिदा लैबिबा CSO सिंग क्लब ऑर्गेनाइजेशन मेरा पाइबी माइ बेसी पाइपुना बंना शटडाउन असिबु मपुहाना सगत बिउ हाइदना मणिपुर की चीफ सेक्रेटरी विनीत जोशीबू मिनिस्ट्री ऑफ एजुकेशन के मखादा डिपार्टमेंट ऑफ हायर एजुकेशन की सेक्रेटरी की थौ पुनब खलखरे मणिपुर की ओइना अनौब चीफ सेक्रेटरी अमा लाकपा याना लेरे अदुम ओइनमक मणिपुर की अनौब चीफ सेक्रेटरी कनाना ओइगदगी हाइबा हौजिक फाउबगी ओइना सबसाना खंगबा ngamdri हाइरि पुबा थांबा ngamloidaba salgi dimana maram oiraga ningthina mathau tawba ngamlaktabadagi फिबम अमदा लाकपदगे लमसांग म्युनिसिपल काउंसिल की ऑफिस सोलोन सिंदुना मतम कक्तन थिंजिल्ले हाइना काउंसिल असिगी चेयरपर्सन अरिबम थाजना फोंदोखरे महाकना मखा तारादुना हाई हौखिबा सही असिगी मेगी अहुमदगे मणिपुर थोक्लिबे इरांग असिना मरम ओइरगा सौखलबा मियाम अमदी अपुनबगी सक्तम ngaknaba hotnabada काउंसिल असिना पांगबा याबा मतेक ngasi फावबा पांगदुना लाकले मखा तानासु पांखिगने काउंसिल असिना कोलिबा मफम कया रेड जोन एरियादा लेबना मियामगी याइफानबा थबक थोरम कया पाइखतनबा होटनरिबा असिदा कनागुंबा लुप अमतना पुबा थांबा ngamloidaba सेलगी डिमांड तौबिगनु हाइनेसो महाकना मखा ताना फोंदोखे पाउगी मरक थतना अटेंबा ब्रेक अमतंग लौमिनसे Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoi Part 4. Join us and feel the difference at Millennium School. Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai hariba center asida mental health disorder amadi drug addiction gi treatment tawjari Adom-adom gi ichai-inaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlikai Admission open Kansipurda Laiba IPS Imphal Public Higher Secondary School ki academic session 2025 ki registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international ki thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipurda laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lani haibasi kaubiganu
ब्रेक की matungda mayambo amuk hanna taramna okjari makata ba pausing amuk meeng taminarasi Lepak asigi hanagi Home Secretary Ajay Kumar Balla IS po President of India na Manipur gi Governor oina na hablakibagi thawong asi laina loba chumloi haina kesi singna phongdokre Manipur gi Irang asi haukiba tha taramapalom asida India lengak na Delhi dagi lengak tuna Irang asi bolak sinna ba hotna duna lakibani Adubu Delhi da laiduna Central Government na hotnarakiba kaya adu mai paktabana maram oiraga Irang thok liba Manipur da haktengnana laiduna lengak na ba paikhatpa thongsil amani Maram aduna Manipur da President rule lakpa yabagi yamna chawna oithokpa lairoi haina hanagi IFS officer KC Singna makata na phongdokhi wafam ase ingsok lising amaga chamapan humpu tara marida Indian Foreign Service AFS ki examination mai paktuna lepak asiga malemda lairiba diplomatic oiba mari sembada achoba thogai kya puramba matung Iran amasing United Arab Emirates UAE da India ge ambassador fawba oiram laba diplomat amasung ambassador IFS fawgi pham paiduna thawaktagi pothakraba Kisan Chandra Singh KC Singhna mahaki official X account da post tawduna thagalakibani mahakna tweet tawduna thagalakpa post aduda lepak asigi president Draupadi Murmuna thokpa order amagi matung inna former Home Secretary Ajay Kumar Ballabo Manipur gi governor gi fam puhankre Manipur da thokliba Irang asibu Delhi dagi manage tawnaba hotnaduna lakiba ado mai paktabadagi Irang nangliba Manipur da chattuna haktengnana yengsinnabage Center gi anoba khongthang ase Manipur da President rule thamlakpa yabagi oithokpa yamna chawna leiroi haina tweet tawduna phongdorakibani Manipur gi ching amasung tampaki mafam singda security force na area domination amade thi bahumba gi thabak leptana chathari Manipur Police Control Room na thador pacherol amagi matung inna National Highway 37 Imphal Jiribam lambi amade National Highway 2 Imphal Dimapur lambi da lamdam asigi tangai fadana nongmada changdaba yadraba pochai puduna lakpa gari samaga marifu taruk amade chaniga kuntra mari hariba lambi asida apanba yaudana pusilakre Makata na pochai pusilakpa khudong thiba thoktana bagidamak chingnaningai oiba mafam singda security force na akan basaksen tharang lokhatke Manipur district pumnamakta pamdaba thodok thoktana bagidamak sing amasung tampakta punna checkpoint chamaga nipan hangduna achat awok sing sek tawbagi thabak kana chathari hairi miyamna tonga sandoktana ba amadi semjin sajin ba video singda thajabidana ba cherol asina makata rokle Thoithoiba mayang lambam yelhau yangkok artist na trainer oiduna numitara ni chupna sculpture and painting training program South Barak Binakandida satharakpagi saruk amma oina ngase Laimarembi Indru Prabhana konung oina lairamba Kaspurda outdoor painting amma pangthokre maduda mahairoi taraga loinana artist sarukna saruk yakhe Atopa lamdamda mayum pangragasu maribak maramdamna apam lamdamna kambi mai horakpa awa hudong lang hongtam da tumin leithokta magi tahum thopa thokta maribak maramdan nuksibigi chap chaba ithil ihullado leibaduna maram oiraga hairiba Kharspur achesigi jaga sida akoigi layekpa sing artist asina magi wakhallonda hong horakpa motive ado uthorap targadi kena maribak maramdan nuksibigi ithak ipomama soidana horaklibe miyam thesida soidana horakani habigi thajabadu thamaga masida koina outdoor painting asi sinjabani tumba outdoor painting asi mathang tarpadasu namdam masigi thangnaiba singna ahal singna mai gi kano singbo popira mahomsida sembibagi tangai pedaba amadi macha masu sing asubu sida poraga maramdang bidamakta kholekiba Indruprabhagi mafamni habado excursion loina lamkoi boina orakpagi yamna tangai phadaba laigani adun ngasigi mironna Indruprabhagi lichat sajato tambagi tangai phadaba lai hedun ngasigi asar diary gi khudong chaba chi logjeraga miyamda attention dang thamjek atopa lamdamda mayum Art Society Manipur na sinduna 16th annual exhibition including photography lisingani kunmari haudopagi thaurau ngasi palace compound Imphal da leiba Manipur Estate Art Gallery da pangthokre thoram asigi chief guest oina M Joy Singh IAS Commissioner Art and Culture
Government of Manipur amadi President KSI Sugindro Singh, Vice President Art Society Manipur na saruk yaki. Emzoina phongdorakibagi matung inna layekpa singbu yokhattuna amadi layekpa singi yekpa iba mami singbu uraga matam matam dugi khunaida kari thokibagi haibasu khangba ngami loinana lamdam asida lairiba layekpa singbu pukning thaugatpiba oina exhibition asida laibiduna miyamgi masak takpata nattana layekpa sing asida mateng pangbiragadi tungi mirol dasu layekpa kaya thoklakhini haina phongdokhe. Kanglai Leisa Falna Aikoigi Kunailon Kangminase Haina Mington Zaba Paujel Thoram Tang Kun Taruktagi January Tang Tara Fawa Pangthok Kadaba Thoram Ase Ngasidagi Haudoktuna Yumnam Patlauda Pangthokre Thoram Asida Atoiba Mitunglen Oina Angom Poiretol Angom Ningthau Ultra Sanglen Sana Konung Thoram Mapu Oina Sana Mangang President Kanglai Leisa Fal Akhanaba Mitunglen Oina Nandaibam Sana Tombi Nandaibam Khaba Nauroibam Joy Matang Sitna Atoiba Thoram Mapu Amade Akhanaba Mitunglen Oina Saruk Yake Ngasigi Thoram Asida Kunailongi Matangda Wangang Loi Oina Dr. Mokhon Mani Mangsaba Cultural Activist National Awardee Amade Mutum Maniton General Secretary Ukalna Warol Thambiki Numit Humni Oina Hanbagi Yumnam Patlauda Pangthok Jagani Matang Masida Thangta Folk Song Folk Dance Punga Lairambagi Kanaba Yumbalon Fizet Laiteng Takshi Khasi Natki Oiba Masana Asina Singba Sing Ase Takpi Tambiba Amade Khanna Naina Minagani Economics and Resource Development Organization Kanglai Park ERDO na sinduna ngasi Press Club ta Village Volunteer Force ta Alucharian Thokre Thoram asigi mitunglen oina Takhelambam Ramananda President BBF Manipur Takhelambam Sanazauba President ERDO Kanglai Park Yunam Okendro Mangang Advisor BBF Paunam Labango Mangang Advisor ERDO na saruk yaki Takhelambam Sanazaubana Phongdokhibada ERDO haiba ase Manipur gi Sanmitlon Phagatnaba amade Mipung Khudingda Santhok Lambi Pinabani Haikibaga Loinana Manipur Sarkar gi Mauda Lairiba Potato Farm Asidagi Lamdam Asida Lairiba Farmer Sing Asibu Matam gi Oiba Sarkarna Piba Khudong Saba Asibu Phanghallaga Hauzik Alu Tangkhalakpadage Tokliba Awaba ase Kokhanba Ngamgani haina Phongdorake Amasina Chaminaraga, Alusi Pogati, Yamna Marang Kaida Manipoto, Awaba Taripa, Aluki, Awaba Token, Maruna will be Hector, Sinamaka Tara, Leva, Sula, Pharmacida, Aquina, Aluki Citizen, who come with the Mega, Manipusakana, with the skin Mayama, Patalaga later, so skins in the door, as in my partner, Patitaba, Amadi, I could be a lot of I could be implementing, I could be in the past of Rava, Adu implement Togumdana, Leva, Single Mayamsina, I could be Alusia, Utopata, I could be Kuzada Balay, Madamachina, I could be Pusakana, I could be Policia Sembiduna, Policia Sembiduna, Masibu, I could be PPP model, I could packet in Regati, I could show you my papa.
Uripok apunba luf amadi uripok apunba nupi luf na khutang sara hen bagi khongjang numit nifu nithoi ni sukre khutang sara hen ba hozik phauba mihat pa fadre mihat pa fabi yu haibase pamdaba nupada ong haibaga chap manare ngasi saruk yariba singdi ayukta naurem thong laisram lairak club maira nungthildana mia thau committee dic maira NG lairak takhelambam laikai singtam lairak numidangdana Langol aing laikai club mairana saruk yagani haire District Legal Service Authority DLSA amadi Legal Aid Clinic Tobul anina kusam naraga Bisnupur District ki Tobul da issue of drug abuse and de-addiction scheme policies in the state of Manipur and NDPS Act Lising amaga chamapan marifu manga haiba asida no magi oiba miyang wakal taminabagi tharam ama pangthokre Tharom asida thoksom ningthemani Chairperson Administrative Committee Tobul Gram Panchayat Khwairakpam Sanamatum Member Ngaikon Zilla Parisad Thaudam Syam Sundar President Apunba Tengbang Lop Tobul Thiam Tarunibala President Women Wings Apunba Tengbang Lop David Kamai Social Worker na President Member Oina Sarukyake Dr. Ganeshwar Secretaries District Hospital Bisnupurna Drug Abuse and its Impact Angom Robindro, Founder Secretary Reunion Foundation na The Addiction and its Important Amade Thingbaizam Sudirna Advocate and Deputy Chief LADCS Bisnupurna Narcotic Drugs and Psychotropic Substance Act 1985 ki maramda Resource Person Singh oiduna miyamda gyan tahanke ngasigi thauram asi National Legal Services Authority NALSA NALSA amadi Manipur State Legal Services Authority MASLSA gi mieng makada sinkibani District Youth Affairs and Sport Kaksing na sinduna Youth Awareness Program amang ngase Walbagay Higher Secondary School da pangtokre ngasigi thauram aduda District Youth Affairs and Sport Officer Tengnopal P Subhasandrana Chief Guest District Youth Affairs and Sport Officer Kaksing NZ Sunitana President Advocate B Supriya Walbagay Higher Secondary School gi Principal M Borot amade Kakching Higher Secondary School gi Lecturer Dr. E Khogena Guest of Honor Singh Oiki loinana sana khotnaba law moral amade nahasingi kanagadaba atay tongan ba hiram singda resource person singna su wangangke aroibada maroiba pau amuka hanna ningsingjari Nahasingda Sakti Sinnaba haibasi Modi government ki khwaidagi tangai fadaba thaudangni haina Prime Minister Narendra Modi na phongdokre Bharat ki Prime Minister oiramba Dr. Manmohan Singh ngarang Delhi gi AIMS laikidre mahaki chahi 34 sukre MHA na India amasung Myanmar lepak anigi marida nauna protocol thamlakhiba asina tongan ba moching phongdok narakle JSC na ngasigi numidang wairam pung taruk tagi hayengi numidang wairam pung taruk phauba Manipur bal lauthokre Manipur ki Chief Secretary Binit Joshi Department of Higher Education ki Secretary oina thau pukhibaga loinana Manipur ki Chief Secretary sinbayana leire amadi sel gi dimana maram oiraga mathau toba ngamlaktre hairaduna Lamsang Municipal Council Office Solonsin Gray
Haujiki oina Mami TV na sandok saba Manipuri pau loisinjare makha taba pau singidamak Mami TV bum eng taduna lebiyo. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to both SIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri. Masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gi damakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolban Salam Lekai and Patsoi Part 4. Join us and feel the difference at Millennium School.